mayambu RIKESH Education YouTube channel gi maigidigi taram noksari. Sahi kun mga subada ngairiba British entrepreneur na set apps spear haina khangnaba apps asi tutor company da yonkre misak asigi mingna Nick D'Aloisio University of Oxford ki mahiroyamani asigi mamangda Nick na sahi tratret suba matamda samlei kauba apps sama Yahoo company da yonki spear gi employee kun tutor da join tauragani. Cryptocurrency mayam asigi manungda sibaynu 50% jam oire Bitcoin, Ethereum, Binance Coin, Cardano, Tether, Solana, XRP, Polkadot, Dogecoin, USD Coin matung hojik 11 largest cryptocurrency market value oiri. China ki ALIBABA $344 billion market capitalization loss oire October faubada. Maramdi founder Jack Mana China government gi mayokta wangangubagi government na ALIBABA and Group $34.5 billion IPO share market su suspend tawkhibani asi suspend tawramdragadi world gi largest IPO oiramgadabani China country dadi government gi mayokta wangangba yadi. Elon Musk na anoba itihasam ikhre nongmada Rs. 2.71 lakh crore income tankre. Senjao paiba mayam gi lista Elon na khwaidgi sale yamna nongmada tanba ahanba misak oire. Fangliba senfam asi Hertz Global Holding Company na Tesla da 1 lakh electric car sembagi order torokpagini. Hertz asi America gi car renting company amani. Hana lairiba car mayam asi electric car da onthokpagidamak Tesla company da order asi pirakpani. Hertz ki business asi America, Australia, Europe, New Zealand, Middle East kayamada business tawriba company amani. Elon na hairi order asi chahi amagi manungda semba loiragani haina. Electric car gi idea nauna Elon Musk na hudokpa matamda mayam na Elon da noknaki adubu ngasidi world gi #1 research person haibadu oire. Penny stocks share market da Urja Global Limited ki share asi future lay. Share amagi price asi Rs.7.50 ni. Company asi battery gi deal tawi future asi electric vehicle solar energy gi matam oigadabani na asida invest tawbada kanab oigani. Share market ta invest tawbibagidamak video asigi description da Angel One haiba link ama fangbigani. Masida khoina Rs.100 tagi hauraga share laibiyai. Video si like toubiyu loinana comments, share, subscribe amadi all bell button click tawbusu kaubiganu. Thank you so much.